ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯌꯨ꯫ ꯑꯋꯥꯡ ꯑꯣꯜꯂꯒ ꯇꯨꯝꯕ ꯐꯠꯇꯕꯒꯤ ꯃꯔꯝ꯫ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯕꯁꯨ ꯇꯨꯝꯕꯒꯤ ꯃꯥꯏꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯛꯀꯗꯕ ꯀꯥꯡꯂꯣꯟ ꯂꯩꯖꯩ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯥꯡ ꯑꯣꯜꯂꯒ ꯇꯨꯝꯃꯨ ꯍꯥꯏꯅ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯂꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟꯕꯗ ꯇꯨꯝꯕꯒꯤ ꯃꯥꯏꯑꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯍꯛꯆꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯍꯥꯔꯠꯅ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯃꯊꯛꯂꯣꯝꯗ ꯏ ꯀꯥꯞꯈꯠꯄꯕꯨꯗꯤ ꯃꯈꯥꯔꯣꯝꯗ ꯀꯥꯞꯊꯕꯅ ꯍꯦꯟꯅ ꯂꯥꯏꯅ ꯊꯣꯛꯏ꯫ ꯃꯊꯛ ꯊꯪꯕ ꯏ ꯎꯇꯣꯡꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯞꯄꯤ, ꯑꯗꯨꯕꯨ ꯕ꯭ꯔꯦꯟꯒ ꯁꯝꯅꯔꯤꯕ ꯏ ꯎꯇꯣꯡ ꯄꯨꯝꯅꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯀꯨꯞꯈ꯭ꯔꯕ ꯏ ꯎꯇꯣꯡꯅ ꯑꯍꯦꯟꯕ ꯏ ꯄꯨꯕ ꯉꯝꯗꯦ꯫ ꯏ ꯗ꯭ꯔꯣꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯦꯟꯅ ꯄꯨꯔꯨꯕ ꯃꯇꯝꯗ ꯁꯤꯡꯂꯤ ꯄꯣꯈꯥꯏꯔꯛꯇꯨꯅ ꯍꯤꯃꯣꯔꯁ ꯊꯣꯛꯏ꯫ ꯀꯣꯛꯅ ꯑꯋꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯇꯨꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯂꯦꯝꯗ ꯃꯦꯒꯅꯦꯇꯤꯛ ꯐꯣꯔꯁ ꯂꯩꯕꯒꯤ ꯋꯥꯐꯝ ꯈꯪꯂꯦ꯫ ꯀꯣꯛꯅ ꯑꯋꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯄꯨꯡ 5-6 ꯇꯨꯝꯕ ꯃꯇꯝꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯦꯒꯅꯦꯇꯤꯛ ꯐꯣꯔꯁꯅ ꯕ꯭ꯔꯦꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯏ꯫ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯍꯛꯆꯥꯡꯅ ꯍꯤꯞꯊꯕ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯍꯥꯏꯕꯗꯤ ꯄꯜꯁ ꯔꯦꯠ ꯇꯞꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯞꯊꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯀꯣꯛꯂꯣꯝꯗ ꯏ ꯀꯥ ꯍꯦꯟꯅ ꯆꯪꯂꯛꯄꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯀꯣꯛꯇ ꯏ ꯌꯧꯗꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯏ ꯌꯧꯍꯟꯕꯁꯨ ꯌꯥꯗꯦ꯫ ꯃꯁꯤꯅ ꯏ ꯎꯇꯣꯡ ꯀꯥꯏꯍꯜꯂꯛꯄꯗꯒꯤ ꯄꯦꯔꯥꯂꯥꯏꯇꯤꯛ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯊꯧ ꯇꯥꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯕ꯭ꯔꯦꯟꯗ ꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯟꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯃ ꯐꯥꯗꯣꯛ ꯑꯋꯥꯡ ꯑꯣꯜꯂꯒ ꯇꯨꯝꯕ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯇꯨꯝꯂꯕꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯪꯐꯝ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯀꯌꯥꯝ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯗꯕꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯃꯥꯡꯂꯣꯝꯗ ꯑꯣꯜꯂꯒ ꯇꯨꯝꯕꯅꯤ꯫ ꯑꯋꯥꯡ, ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒ ꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯇꯨꯝꯕꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯋꯥꯡ ꯑꯣꯜꯂꯒ ꯇꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡ ꯑꯣꯜꯂꯒ ꯇꯨꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯣꯡꯅ ꯈꯛ ꯍꯧꯒꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕ ꯋꯥꯐꯝ ꯂꯩ꯫ ꯌꯦꯠꯂꯣꯝꯗ ꯍꯦꯟꯅ ꯑꯣꯜꯂꯒ ꯆꯦꯞꯅ ꯍꯧꯒꯠꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯕ ꯄꯣꯖꯤꯁꯟꯅꯤ ꯍꯥꯏꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯦꯇꯥꯕꯣꯂꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯇꯞꯊꯔꯛꯄ ꯃꯇꯝꯗ ꯂꯣꯡꯅ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯝꯗ ꯆꯦꯞꯂꯒ ꯍꯧꯒꯠꯂꯛꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯒꯤꯅꯤ꯫ ꯇꯨꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨꯁꯨ ꯃꯦꯇꯥꯕꯣꯂꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯇꯞꯊꯔꯛꯂꯕꯅꯤ꯫ ꯃꯦꯇꯥꯕꯣꯂꯤꯖꯝꯒꯤ ꯆꯥꯡ ꯅꯦꯝꯂꯤꯉꯩꯗ ꯂꯣꯡꯅ ꯍꯧꯒꯠꯄ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯍꯧꯒꯠꯂꯕꯗꯤ ꯍꯥꯔꯠꯀꯤ ꯃꯊꯧꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯈꯨꯠ ꯑꯅꯤ ꯅꯣꯏꯔꯒ ꯈꯨꯕꯥꯛꯅ ꯃꯤꯠꯇ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨ ꯎꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ꯫ ꯇꯁꯦꯡꯕꯗꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ꯫ ꯅꯔꯚꯁꯤꯡꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛ ꯑꯌꯥꯝꯕ ꯈꯨꯠ ꯑꯅꯤꯃꯛꯇ ꯂꯩ꯫ ꯈꯨꯠ ꯑꯅꯤ ꯅꯣꯏꯕ ꯃꯇꯝꯗ ꯅꯔꯚꯁꯤꯡ ꯑꯦꯛꯇꯤꯚꯦꯠ ꯇꯧꯍꯟꯗꯨꯅ ꯍꯛꯆꯥꯡꯒꯤ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯃꯊꯧ ꯇꯧꯔꯛꯏ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯍꯛꯆꯥꯡ ꯂꯦꯡꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯑꯇꯩ ꯀꯌꯥꯠꯁꯤꯡ ꯍꯥꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯠ ꯑꯅꯤ ꯅꯣꯏꯔꯒ ꯃꯤꯠ ꯑꯅꯤꯗ ꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯁꯥꯎꯕ ꯁꯛꯐꯝ ꯎꯠꯂꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯍꯧꯔꯛꯄ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯨꯝꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯃꯥꯌꯣꯛꯅꯗꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯕꯁꯨ
comment section da phongtokpirau. Ngasigi video asida kanaba loksinba yaba wakhal loksing phangba ngamlabadi video asibu like tawbiyu loina na wakhal loksing YouTube channel asibu nungsibiduna support tawbibo oina video asibu somgi imung manung amadi maruk mapangsingda share tawbiyu.